Parliament ke ningtham mifam December amadagi taramapan fauba chatharagani haina Parliamentary Affairs Minister Kiren Rijiju na lauthokre. Ningtham mifam asi phambada President Draupadi Murmu na ayaba pikre. Social media da thagatpa warol amada Kiren Rijiju na mifam asena wahanthok leiba democracy gi mapangal kangkhat handuna miyam gi aningba pamba sing thunghanba ngamlagani. Lok Sabha ki Speaker Om Birla na India Region Zone 3 ge kunithoi subai Annual Commonwealth Parliamentary Association CPA gi mifam Nagaland da hogdok lagani. CPA mifam asi hogdok na bagidama Speaker Om nangasi Nagaland gi capital Kohima da thunglagani. Chahi gi mifam hogdopagi thoramda Nagaland gi CM Nephew Rio, Rajya Sabha gi Deputy Chairman Harivansh amadi Nagaland Legislative Assembly gi Speaker Suwariba CPA India Region Zone 3 gi Chairman Saringen Longkumar na luchingbana saruk yagani. Numit nini chathagadapa mifam asida awang nongpok state nipan gi presiding officer sing MP sing amadi MLA sing saruk yagani. Mifam asi gi thimna policy, progress and people, legislatures as catalyst of change haiba asina oidi. Panbayabadi CPA India Region Zone 3 asina awang nongpok talairiba state singi marakta tingbang pinaba infrastructure semgatpa ACS policy yauna lamdam Songi oina hiram kayada thengnabada achauba thodang lauribani.